mayambu ahan namakta wari na chunggi maikidigi ikok no na taram no okjari ngasisu miyami ngak pothanaba wari ma ikhoina puduna lakjari tabidasi wari na chungna pujarak wari da ahal amagi sha thainagi ahal laman singna hairamba wase kaidungda kakpa yaba nate makhoina hairamba wa kaya amada achumba kaya am yauri ahal ge amang man chapu meli mase yamna chumkhraba wani matam madugi ahal singna toramba thabak makhoina takpiramba liklam makhoina haibiramba phaja phaja bo hai kaya se ngasisu ekhoina kauphade masimaki thaudo sinani haibe iludaba amadi migi mithinga kaya amatarba matai manau ani gi pusida awa chaina phangkiba makhoi singado atei kana sunate lukhoi amadi memcha makhoi ani gi namakubok oiriba amaiba manithoi hariba nupasi matam madugi primary school gi ojani manithoina school purni gi matamda angang macha singbu yamuluna nuksina tawi mahangna thabakta gi potharalba matamdani manithoi gi mapabungdi matam amagi aphawa amaibani mapabungna torama thabak sing ase mahangna amukhanna matung nilakpani mapabungna thalamba lairik sing mana paduna amaiba gi thabak ase mana hobani matam masida manithoi gi macha ase pakhang macha phare lukhoi mapana primary school gi oja oibani na paisa khara khara thokpani na manithoi ase mahaki macha asibu lairik taman khak natana atei kari gu mathaba amata phabu sondabani manithoi gi macha ase ani ni lukhoi gi mathakta machi ma lei machi adudi lukhoi na pakhang phatingai matamda yamna ngani yum patkhrabani makhoi anik tamak leibani na manithoi gi imungda awat apa leitaba imung habado oire manithoi mapagi torma thaba simana tungilapko matam amadi mahangna yengjaruba mana soljaruba khara sida paknabadagi mahakpu mina khangnaba mina sonaba horakki amaiba manithoi haduna maming chalakki ahanna matamdadi anaba kaya ama yengamani aduba kona thangda mana sanaba hairakpagi magi mahi ase adum chawkhalaki kona thangda lai sanabagi thabak kaya amasu mana ngamakki adubu amaiba manithoina kaidongaida aranba thabak aranba lambida mana tawkibada leite matam adugi layok tinok tawba heloi oknabani thengnabani haibana singba anaba kaya ama hek lakpada manithoi haduna adum laknai mana yengbada ayamba loina phai aduna numidangi matamdasu yamna thengna mabu kawba laklabadi adum mahakse chakki miyamgidama khanba miyamgidama kathokko matam masida mahakse numidang phawba ningthina tumdaba kaya ama yawi magi machanupa lukhoi pakhang matam adum kuina oibadi yadabanina matamgi matungina mahak ase nupi thirakhi machanupana nupi thirakka matamda mamau nupi lakadore haduna manithoi ase yamna haraujaki hanadi machanupi aduna ngane yum pankibana maram moraga mapa machada leiba matam asida mana makchak thong machanupana makthong asumna thabak kaya se honarakko matamda manithoi kharadi wakhibani hojikti mamau lakadore haduna manithoi se haraubana khamthengle machanupana lohonglaba matungdagidi manithoi gi awaba thabak sing phanamna kokjare phanam nungaijare magi honaningma thabak sing hena mapung phana nungaina honaba ngamle asumna lohonglaba matung ikui kudingi matamgi numidang amani lukhoi magi kadalei memchana chasang chak thongli aduga manithoi di tanja se yumna halakti memchana chak thongma lusilakla tungda khujam haidokki haduna maning thongda haidoklubani haidolba matung mana amukna chasangna chalaktuna chak thiba atei thabaksing horokka matam masidini maning thong asimaktada guduguduk sienbagi makhol ase adum taba horai ahanna matamadi memcha thoini hena karimata khandabani adubu ngahaktang toina adum sienbagi makhol ase kanchilakwa amadi wari sanabagum kiki tawbagum khonjel amani tarakpadagidi memcha se hainaraktabadagi magi nupabu tamo haduna kanna kaukhalai kanna korakpadagi magi nupa lukhoi ase chingchilai kaidore karigino nangna kanna koridubo wase hangama tamda memchana khami kainu khangde maning lomda kuduk adum tawi mi sakhibagum wari sanabagum tawi kana num ti yongoba aida hinadi ko amti yengoba aduna hari memchagi wa adu tap matamda lukhoi nokphet tori is adugi oide aidi kari torabuna haduna khallai esum torese nanga chaku thiusi ai nanga nakta phamge nangi wakhana oramgani haduna lukhoina haidokte lukhoidi khanglibani mapana chak charamdagi matam khudingda maninglomna tawriba thaba ase lukhoi adum khangi
ꯃꯦꯝꯆꯥꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯖꯕꯅꯤ꯫ ꯃꯦꯝꯆꯥ ꯑꯃꯨꯛꯁꯨ ꯆꯥꯛ ꯊꯤꯔꯤ꯫ ꯆꯥꯛ ꯊꯤꯔꯒ ꯆꯥꯛ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯁꯤꯁꯨ ꯑꯃꯨꯛꯀꯁꯨ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯛꯂꯦ ꯉꯁꯥꯏꯒꯤ ꯃꯈꯣꯜ ꯑꯗꯣ꯫ ꯃꯈꯣꯟꯁꯤ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯦꯝꯆꯥꯁꯤ ꯑꯃꯨꯛꯀꯁꯨ ꯇꯨ ꯌꯦꯡꯉꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯁ ꯀꯩꯁꯨꯝ ꯅꯠꯇꯦꯕ, ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ, ꯄꯥꯕꯨꯡ ꯂꯥꯛꯇꯕꯒꯤꯅꯦ, ꯄꯥꯕꯨꯡ ꯂꯥꯛꯄꯗꯒꯤꯗꯤ ꯐꯔꯒꯗꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯦꯝꯆꯥꯅ ꯌꯥꯝꯅ ꯀꯔꯤ ꯄꯥꯕꯨꯡ ꯂꯥꯛꯇꯕꯒꯤꯅꯦ ꯍꯥꯏꯕ? ꯄꯥꯕꯨꯡ ꯂꯥꯛꯑꯒꯅ ꯀꯔꯝꯅ ꯐꯒꯗꯧꯔꯤꯕ? ꯃꯅꯤꯡꯗ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯨꯈꯣꯏꯅ ꯑꯁ ꯅꯨꯃꯤꯗꯥꯡꯅꯦꯕ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯒꯦꯁꯤ ꯃꯔꯝꯗꯣ, ꯆꯥꯛ ꯇꯨꯃꯤꯟꯅ ꯆꯥꯁꯦꯕ꯫ ꯃꯦꯝꯆꯥ ꯆꯥꯛ ꯆꯥꯕ ꯍꯩꯅꯔꯛꯇ꯭ꯔꯦ, ꯆꯥꯕꯁꯨ ꯇꯜꯂꯝꯃꯤ꯫ ꯃꯔꯝꯗ ꯍꯥꯏꯌꯨ, ꯄꯥꯕꯨꯡ ꯂꯥꯛꯑꯒꯅ ꯐꯒꯗꯧꯔꯤꯕ, ꯂꯥꯛꯇ꯭ꯔꯒꯅ ꯑꯁꯨꯝ ꯇꯧꯒꯗꯧꯔꯤꯕ? ꯁꯤ ꯀꯩꯅꯣꯃꯨꯛꯇ ꯍꯥꯏꯌꯣꯕ, ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯉꯔꯪ ꯉꯪꯕꯗꯒꯤꯗꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯅꯤ, ꯆꯥꯛ ꯆꯥꯔꯕ ꯃꯇꯝ ꯑꯣꯏꯕꯁꯤꯗ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯏꯅꯤ꯫ ꯉꯁꯤ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯥ? ꯃꯦꯝꯆꯥꯅ ꯈꯨꯝꯃꯤ, ꯊꯥꯡꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯔꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯅꯤ ꯍꯥꯏꯕ? ꯃꯅꯥꯏ ꯍꯥꯏꯕꯗꯤ? ꯂꯨꯈꯣꯏꯅ ꯑꯁ ꯀꯩꯗꯧꯔꯒꯦ, ꯑꯩꯅ ꯃꯤꯡ ꯄꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦꯕ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯕꯗꯤ ꯃꯅꯥꯏꯅꯤ, ꯄꯥꯕꯨꯡ ꯂꯥꯛꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯆꯪꯂꯛꯏ꯫ ꯃꯄꯥꯕꯨꯡ ꯆꯪꯂꯛꯄꯗꯒꯤꯗꯤ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯃꯅꯤꯊꯣꯏꯅ ꯅꯈꯣꯏꯕꯨ ꯆꯥꯕ ꯍꯧꯔꯕ꯭ꯔꯥꯅꯦ? ꯆꯥꯔꯣ ꯆꯥꯔꯣ ꯆꯥꯔꯣ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯗꯩ ꯑꯃ ꯁꯦꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯆꯗꯨꯝ 7 ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯍꯥꯛꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯄꯣꯠꯆꯩ ꯈꯔ ꯑꯃꯁꯨ ꯍꯥꯞꯈ꯭ꯔꯦ꯫ ꯅꯈꯣꯏ ꯆꯥꯅꯧꯀꯣ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯊꯣꯏ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯅꯤꯡꯂꯣꯝ ꯊꯣꯛꯂꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯕꯗꯒꯤꯗꯤ ꯉꯁꯥꯏꯋꯥꯏ ꯀꯨꯗꯨꯛ ꯀꯨꯗꯨꯛ ꯇꯧꯔꯝꯕ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯕꯗꯣ ꯖꯤꯞ ꯂꯥꯎꯈ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯦꯝꯆꯥꯅ ꯎꯕꯅꯤ꯫ ꯃꯦꯝꯆꯥ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯆꯥꯛꯈꯨꯝ ꯈꯔꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯁꯦ ꯆꯥꯕ ꯌꯥꯈꯤꯕ ꯅꯠꯇꯦ꯫ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯕ ꯇꯣꯠꯂꯕ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯀꯥꯗ ꯂꯩꯔꯤꯉꯩ ꯃꯦꯝꯆꯥꯁꯦ ꯁꯨꯠ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯨꯈꯣꯏꯅ ꯀꯩꯗꯧꯔꯦ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯃꯦꯝꯆꯥꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯁꯥꯁꯦ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯐꯥꯎꯔꯤꯕ, ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯨꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ꯫ ꯂꯨꯈꯣꯏꯅ ꯃꯄꯥꯕꯨꯡ ꯇꯥꯈꯤꯅꯤ, ꯃꯄꯥꯕꯨꯡꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯑꯩ ꯂꯤꯒꯦꯕ, ꯅꯪꯅ ꯆꯤꯡꯅꯔꯤꯕ, ꯅꯪꯅ ꯀꯤꯔꯤꯕꯗꯣ ꯐꯅꯕ ꯑꯩ ꯋꯥꯔꯤ ꯍꯥꯏꯒꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯆꯠꯂꯣ, ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ, ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯔꯨ ꯆꯠꯂꯣ꯫ ꯃꯦꯝꯆꯥ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯦꯝꯆꯥꯗ ꯊꯣꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯋꯥꯏ ꯁꯤꯠꯆꯤꯟꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯂꯣꯏꯔꯕ ꯇꯨꯡꯗ ꯁꯅꯥꯃꯍꯤꯔꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯁꯦ ꯆꯪꯁꯤꯟꯈꯤꯕꯒ ꯌꯥꯝꯅ ꯐꯤꯡꯅ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯏꯃꯥ ꯂꯥꯎꯗꯨꯅ ꯈꯪꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯁꯦ ꯆꯦꯟꯁꯤꯜꯂꯛꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯦꯝꯆꯥꯁꯦ ꯃꯁꯥꯗꯨ ꯄꯪꯅꯤꯛꯇ ꯅꯤꯛꯈꯤꯕꯅꯤ꯫ ꯅꯤꯛꯄꯗꯒꯤꯗꯤ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯨꯈꯣꯏ ꯆꯪꯁꯤꯜꯂꯤ꯫ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯃꯍꯤꯒꯤ ꯑꯁꯣꯝꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯃꯅꯤꯊꯣꯏ ꯑꯁꯦ ꯃꯁꯥꯗ ꯃꯐꯤ ꯑꯉꯧꯕ ꯁꯦꯠꯆꯤꯜꯂꯒ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯦꯝꯆꯥꯗꯤ ꯉꯁꯥꯏꯁꯨ ꯑꯀꯤꯕ ꯈꯔ ꯐꯥꯎꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯆꯪꯕ ꯃꯇꯝꯗ ꯐꯤ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯒ ꯑꯗꯨꯝꯅ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯄꯦꯛ ꯈꯪꯂꯨꯕꯅꯤ꯫ ꯂꯨꯈꯣꯏ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯃꯤ, ꯑꯁ ꯅꯪꯁꯤꯃ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ, ꯄꯥꯕꯨꯡꯅ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ, ꯑꯁ ꯑꯝꯇ ꯂꯥꯎꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯀꯥꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗ ꯃꯦꯝꯆꯥ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯏ, ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯑꯩꯗꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯇꯧꯁꯦ ꯑꯗꯨꯝ ꯍꯩꯅꯔꯛꯑꯣꯏꯗꯣꯔꯤ, ꯑꯩ ꯌꯥꯝꯅ ꯇꯜꯂꯤꯀꯣ, ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯀꯌꯥꯁꯦ ꯃꯄꯥꯕꯨꯡꯅ ꯇꯥꯈꯤꯅꯤ, ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯉꯁꯤꯗꯤ ꯃꯦꯝꯆꯥ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯁꯤꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯈꯪꯐꯥꯎ ꯐꯥꯎꯈꯤꯕꯅꯤ꯫ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ
ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯏ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯨꯈꯣꯏꯗꯤ ꯏꯁꯤ ꯁꯤꯅ ꯇꯨꯝꯈꯤꯕꯅꯤꯅ ꯇꯥꯗ꯭ꯔꯦ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯁꯤꯃꯛꯇꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯇꯥꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯑꯃꯨꯛꯀ ꯑꯀꯤꯕ ꯍꯦꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯗ "ꯍꯦ ꯇꯥꯃꯣ ꯇꯥꯃꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ" ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯂꯨꯈꯣꯏ ꯃꯤꯠꯁꯤꯜꯂꯛꯏ꯫ ꯃꯤꯠꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯦꯝꯆꯥꯗ "ꯀꯩꯗꯧꯔꯦ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯨ? ꯑꯁ ꯄꯨꯡ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ? ꯅꯪ ꯍꯧꯗꯣꯔꯤꯁꯤ ꯀꯩꯗꯧꯔꯦ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯆꯥꯅ "ꯈꯪꯗꯦ, ꯑꯩꯈꯣꯏ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦꯕ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯈꯣꯏꯅ "ꯑꯁ ꯍꯥꯡꯗꯣꯛꯑꯝꯃꯣꯏꯕ, ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯍꯥꯡꯗꯣꯛꯇꯣꯏꯅꯣ" ꯍꯥꯏ꯫ ꯃꯦꯝꯆꯥꯅ "ꯑꯃꯨꯛꯇ ꯌꯦꯡꯉꯣ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯂꯨꯈꯣꯏꯅ "ꯑꯁ ꯅꯪꯁꯤꯃ" ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯁꯦ ꯐꯃꯨꯡꯗ ꯃꯇꯣꯝꯇ ꯂꯩꯕ ꯇꯟꯕꯗꯒꯤ ꯃꯥꯁꯨ ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯝꯂꯦ꯫ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯂꯨꯈꯣꯏꯅ "ꯍꯥꯡꯗꯣꯛꯏꯅꯦ"꯫ ꯃꯦꯝꯆꯥꯅ ꯃꯈꯨꯝꯃꯤ "ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ"꯫ ꯂꯨꯈꯣꯏꯅ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡ ꯃꯄꯥꯟ ꯂꯣꯝꯗ ꯊꯣꯛꯈꯤꯕꯔꯝꯒꯅꯤꯗ"꯫ ꯃꯦꯝꯆꯥꯅ "ꯑꯁ ꯈꯪꯗꯦꯁꯦ, ꯑꯝꯇ ꯀꯧ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯊꯣꯡꯒꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ "ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇ꯭ꯔꯦ, ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯦꯝꯆꯥꯗꯤ ꯃꯁꯥꯁꯦ ꯄꯅꯤꯛꯇ ꯅꯤꯛꯏ꯫ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯥꯏꯕꯅꯤꯅ ꯃꯥꯅ ꯅꯤꯛꯂꯤꯕꯁꯦ ꯂꯨꯈꯣꯏꯗꯁꯨ ꯏꯊꯤꯜ ꯑꯗꯨ ꯐꯥꯎꯏ꯫ ꯂꯨꯈꯣꯏꯅ "ꯑꯁ ꯅꯪꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ, ꯍꯩꯅꯗꯦꯍꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯄꯥꯕꯨꯡꯗꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯃꯥꯡꯒꯣꯟꯗꯔꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯇꯨꯅ "ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯏ꯫ ꯑꯁꯤ ꯐꯥꯎꯕꯗ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯁꯨꯃꯥꯡꯗ, ꯁꯪꯒꯣꯏꯗ ꯑꯃꯗꯤ ꯌꯦꯅꯈꯥꯔꯣꯝꯗ ꯀꯥꯎꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯌꯦꯅꯈꯥ ꯃꯇꯥꯏꯔꯣꯝꯗꯅꯤ꯫ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜ ꯑꯁꯤꯅ ꯍꯦꯛ ꯀꯥꯞꯁꯤꯟꯕꯒ ꯃꯅꯤꯊꯣꯏꯒꯤ ꯃꯤꯠ ꯑꯁꯤꯁꯨ ꯃꯈꯣꯏꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤ ꯇꯥꯟ ꯆꯞ ꯆꯥꯅꯈꯤꯕꯅꯤ꯫ ꯃꯉꯥꯜ ꯑꯗꯨꯅ ꯍꯦꯛ ꯐꯨꯕꯒ ꯃꯅꯤꯊꯣꯏꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯈꯤꯕ ꯇꯥꯟꯖꯥ ꯑꯁꯤ ꯍꯦꯛ ꯐꯥꯡꯅꯕ ꯃꯇꯝꯗꯗꯤ ꯃꯗꯨꯕꯨ ꯎꯔꯕ ꯃꯦꯝꯆꯥꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯣꯡꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯨꯈꯣꯏꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯀꯟꯅ ꯐꯥꯖꯤꯜꯂꯤ꯫ ꯃꯅꯤꯊꯣꯏ ꯈꯧꯗꯦꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ꯫ ꯏꯃꯨꯡꯗ ꯀꯥꯗ ꯃꯈꯣꯏꯅꯤ ꯂꯩꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯍꯥꯏ, "ꯅꯪ ꯇꯧꯗꯨ ꯀꯩꯅꯣ? ꯑꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯥꯕꯨꯡ ꯃꯄꯥꯟ ꯊꯣꯛꯈꯤꯕꯔꯝꯅꯤ ꯍꯥꯏꯗꯅ? ꯅꯪꯁꯤꯃ ꯀꯔꯥ ꯑꯃ ꯍꯦꯟꯃꯜꯂꯤꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯦꯝꯆꯥꯅ "ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯄꯕꯨ, ꯃꯄꯥꯟꯗ ꯃꯥꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯀꯧꯔꯤꯗꯣ ꯃꯥ ꯈꯨꯝꯕ ꯌꯥꯏꯗꯅ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯅꯤꯊꯣꯏꯗꯤ ꯆꯪꯂꯛꯈ꯭ꯔꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡ ꯆꯪꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯆꯥ ꯏꯁꯧ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯨꯈꯣꯏ ꯍꯥꯏꯐꯝ ꯇꯧꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯊꯦꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ, ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯁꯦ ꯃꯥꯒꯤ ꯃꯀꯨꯕꯣꯛꯄꯨ ꯎꯕꯗ ꯄꯪꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯅꯤꯡꯂꯣꯝꯒꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯠꯄ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯂꯣꯝꯗ ꯏꯪꯈꯣꯜ ꯂꯩꯕꯅꯤ꯫ ꯃꯅꯤꯡꯂꯣꯝꯗꯒꯤꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯗꯣꯡꯗꯥꯡ ꯈꯔ ꯇꯧꯔꯛꯈꯤꯕꯗꯣ꯫ ꯃꯁꯤꯃꯛꯅ ꯏꯪꯈꯣꯜꯗ ꯆꯠꯄ ꯐꯥꯎꯕ ꯃꯥꯁꯦ ꯑꯉꯥꯟꯕ ꯑꯣꯏꯔꯕꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯛꯈꯤꯕ, ꯃꯀꯨꯕꯣꯛꯅ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯃꯦꯝꯆꯥꯁꯦ ꯏꯃꯨꯡꯗ ꯂꯩꯕꯁꯦ ꯄꯪꯍꯩꯗ ꯍꯩꯅꯔꯝꯗꯦ, ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯋꯥꯏ ꯁꯤꯠꯆꯤꯟꯕꯕꯨ ꯑꯣꯏꯔꯣ, ꯆꯥꯛꯁꯪꯂꯣꯝꯗ ꯃꯇꯣꯝꯇ ꯆꯪꯂꯛꯄꯕꯨ ꯑꯣꯏꯔꯣ, ꯐꯤ ꯌꯥꯜꯂꯒ ꯊꯜꯂꯝꯕ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯁꯥꯁꯦ ꯄꯪꯈꯪꯗ ꯈꯪꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯍꯜꯂꯛꯇꯦ, ꯑꯗꯨꯒ ꯃꯀꯨꯕꯣꯛꯁꯨ ꯍꯜꯂꯛꯇꯦ꯫ ꯃꯦꯝꯆꯥꯁꯦ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯀꯤꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯊꯥꯁꯨ ꯐꯖꯅ ꯉꯥꯜꯂꯤ꯫ ꯂꯨꯈꯣꯏꯁꯨ ꯐꯅ ꯀꯨꯏꯅ ꯁꯨꯝ ꯂꯥꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯁꯣꯝ ꯊꯪꯅꯕꯗ ꯌꯨꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯃꯦꯝꯆꯥꯅ ꯀꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯃꯤꯟꯅꯁꯤ ꯂꯥꯎ, ꯑꯩꯈꯣꯏ ꯌꯨꯝ ꯃꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯛꯁꯪꯗ ꯃꯦꯝꯆꯥ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛ ꯊꯣꯡꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯗ ꯑꯀꯤꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯑꯉꯥꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ
ꯑꯩ ꯆꯠꯂꯒ ꯏꯗꯣꯝꯆꯥ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯦꯝꯆꯥꯁꯦ ꯃꯁꯥꯗ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯏ꯫ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯍꯥꯛꯁꯦ ꯑꯀꯤꯕ ꯈꯔ ꯈꯔ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯈꯟꯖꯩ, ꯍꯣꯏꯗ ꯏꯃꯨꯡꯗ ꯀꯤꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯍꯜꯁꯤꯡꯅꯁꯨ ꯏꯃꯨꯡꯗ ꯀꯤꯔꯕꯗꯤ ꯇꯧꯍꯩꯗꯦꯁꯨ ꯍꯥꯏꯅꯩ꯫ ꯑꯩ ꯀꯤꯔꯔꯣꯏꯗ, ꯆꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯏ꯫ ꯋꯥꯏꯅꯝꯒꯤ ꯃꯩ ꯊꯥꯔꯤꯕꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯤꯇꯪ ꯃꯝꯊꯔꯛꯄꯗꯒꯤꯗꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯞ ꯄꯥꯛꯊꯗꯨꯅ ꯃꯩ ꯑꯗꯣ ꯐꯨ ꯐꯨ ꯀꯥꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯀꯥꯝꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯀꯨꯕꯣꯛ ꯃꯅꯤꯊꯣꯏ ꯍꯜꯂꯛꯂꯦ꯫ ꯃꯀꯨꯕꯣꯛꯁꯨ ꯍꯦꯛ ꯆꯠꯂꯛꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯊꯣꯡꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯈꯪꯕ ꯄꯥꯈꯠꯄꯁꯦ ꯍꯣꯏ ꯃꯥꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯊꯝꯂꯤꯕ ꯁꯅꯥꯕꯨꯜ ꯑꯗꯣꯝꯗ ꯃꯍꯥꯛꯁꯦ ꯋꯥꯏꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯏꯁꯤꯟꯗꯨꯅ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯦꯝꯆꯥ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯀꯨꯕꯣꯛꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯗꯕ ꯑꯃꯗꯤ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯆꯪꯂꯛꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯦꯝꯆꯥꯁꯤ ꯏꯁꯧ ꯄꯪꯇꯧꯗ ꯇꯧꯕ ꯍꯧꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯦꯝꯆꯥ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯑꯗꯨꯝ ꯈꯔ ꯇꯧꯏ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯦꯝꯆꯥ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯔꯛꯂꯦ꯫ ꯃꯅꯤꯊꯣꯏꯁꯨ ꯃꯃꯧꯅ ꯑꯁꯨꯝꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯥꯅ ꯍꯩꯅꯗꯕ ꯃꯃꯧꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅꯁꯨ ꯈꯔ ꯋꯥꯔꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯃꯅꯤꯊꯣꯏꯅꯁꯨ ꯑꯇꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯅꯠꯇꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯈꯔ ꯑꯗꯨꯝ ꯂꯠꯄ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅꯁꯨ ꯑꯃꯥꯏꯕ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯍꯦꯂꯣꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯥ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏ ꯑꯗꯨꯝ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯈꯔ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯃꯦꯝꯆꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯑꯗꯨꯝ ꯍꯩꯔꯒ ꯂꯥꯛꯄꯅꯤꯅ ꯃꯆꯥ ꯑꯗꯨꯅ ꯈꯔ ꯆꯠꯄ ꯉꯝꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯎꯕ ꯍꯧꯔꯛꯏ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯕꯨꯅ ꯃꯅꯤꯊꯣꯏꯗ ꯄꯤꯔꯝꯂꯒ ꯃꯦꯝꯆꯥꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯤ, ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯆꯥ ꯑꯁꯤ ꯄꯥꯝꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯕ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ, ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯀꯨꯕꯣꯛ ꯑꯁꯤꯅ ꯌꯨꯝꯗ ꯍꯦꯛ ꯂꯩꯔꯕꯗꯤ ꯃꯦꯝꯆꯥꯁꯤ ꯌꯨꯝꯊꯪꯅꯕꯗ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯃꯇꯝꯗꯕꯨꯗꯤ ꯌꯨꯝꯗ ꯂꯩ꯫ ꯃꯀꯨꯕꯣꯛꯅꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯅ ꯄꯥꯜꯂꯝꯗꯦ꯫ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯒꯤ ꯅꯨꯃꯤꯠꯀꯤ ꯃꯇꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯏꯃꯧ ꯏꯆꯥꯁꯤꯡ ꯑꯁꯤꯒ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯊꯤꯟꯒꯥꯏ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯣꯡꯃ ꯃꯦꯝꯆꯥ ꯌꯥꯎꯔꯨꯔꯦ꯫ ꯃꯈꯣꯏꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯪꯂꯤꯗ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ, ꯃꯈꯣꯏꯅ ꯄꯪꯁꯥ ꯁꯥꯖꯤꯜꯂꯒ ꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ, ꯃꯥꯅ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯦꯝꯆꯥꯗꯤ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯀꯔꯤꯒ ꯑꯗꯨꯒꯨꯝꯕ ꯁꯥꯊꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯇꯥꯅ ꯇꯥꯔꯔꯤ꯫ ꯃꯍꯥꯛꯁꯦ ꯂꯥꯏ ꯁꯥꯟꯅꯕ, ꯑꯗꯨꯒ ꯃꯤꯕꯨ ꯊꯃꯥꯏꯕ, ꯃꯤꯕꯨ ꯁꯨꯃꯟꯕ ꯐꯥꯕꯁꯨ ꯉꯝꯃꯤ ꯍꯥꯏꯅꯤ ꯀꯥ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯁꯥꯔꯛꯄ ꯋꯥꯔꯤꯁꯦ ꯃꯦꯝꯆꯥꯅ ꯇꯥꯔꯔꯤ꯫ ꯕꯥꯖꯤ ꯃꯅꯤꯊꯣꯏꯅ ꯄꯥꯝꯖꯕ, ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯁꯦ ꯃꯤꯠꯌꯦꯡꯇꯅ ꯐꯥꯕ ꯉꯝꯃꯤ ꯍꯥꯏ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯪꯗꯦ, ꯃꯥꯒꯤ ꯃꯁꯥꯗ ꯍꯥꯏꯔꯞꯇꯪ ꯃꯥꯅ ꯁꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯁꯨ ꯉꯥꯎꯏ ꯀꯥꯏꯅ ꯍꯥꯏꯅꯩꯅꯦ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯅꯤꯀꯣ, ꯆꯨꯝꯗꯤ ꯆꯨꯝꯂꯝꯒꯅꯤ ꯈꯪꯗꯦ꯫ ꯃꯥꯗꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅ ꯍꯥꯏꯅꯩ꯫ ꯃꯥꯅ ꯇꯧꯕ ꯉꯝꯗꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯆꯠꯄ, ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯅ ꯈꯔ ꯈꯣꯏꯗꯥꯔꯕ ꯃꯤ ꯑꯣꯏꯔꯕꯗꯤꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝꯅ ꯊꯣꯠꯂꯝꯂꯒ ꯌꯦꯡꯉꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯕꯥꯖꯤ ꯊꯣꯠꯂꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯜꯂꯤ꯫ ꯑꯩꯗꯤ ꯃꯥꯒ ꯂꯥꯛꯂꯕꯗꯤ ꯍꯦꯛꯇ ꯂꯣꯠꯂꯤ, ꯈꯔ ꯂꯥꯞꯅ ꯂꯩ ꯀꯥ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤ ꯄꯪꯁꯥ ꯁꯥꯔꯛꯏ꯫
ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯦꯝꯆꯥꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯆꯥ ꯑꯗꯨ ꯄꯥꯝꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯊꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠꯆꯩ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯀꯕꯣꯛ, ꯍꯩꯔꯥ, ꯑꯇꯩ ꯆꯨꯅꯆꯤꯡꯕ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯀꯧꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯊꯣꯏꯅ ꯁꯦ ꯑꯉꯥꯡꯗ ꯈꯔ ꯄꯤꯖꯧ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯗ ꯃꯥꯅ ꯄꯣꯠꯆꯩ ꯄꯤꯕ, ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯣꯠꯆꯩ ꯄꯥꯏꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯅ ꯕꯥꯖꯤ, ꯑꯉꯥꯡꯁꯦ ꯂꯣꯛ ꯈꯔ ꯆꯦꯟꯕꯗꯧꯅ ꯇꯧꯏ, ꯑꯁꯤ ꯄꯤꯖꯔꯔꯣꯏꯒꯦ, ꯕꯥꯖꯤ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯁꯥꯔꯤꯕ ꯋꯥꯔꯤ, ꯃꯈꯣꯏꯒꯤ ꯃꯤꯊꯤꯡꯒꯥꯏ ꯀꯌꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯦꯝꯆꯥ ꯑꯁꯤꯅ ꯃꯅꯤꯊꯣꯏꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯪꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯏ꯫ ꯋꯥꯈꯜꯕꯨ ꯐꯠꯇ꯭ꯔꯕ, ꯂꯥꯟꯅꯕꯨ ꯈꯜꯂꯕꯗꯤ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯦꯝꯆꯥꯅ ꯅꯣꯡꯃꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯁꯦ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤ꯫ ꯃꯀꯨꯕꯣꯛ ꯃꯅꯤꯊꯣꯏꯅ ꯑꯉꯥꯡ ꯑꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯈꯪꯂꯥꯝ ꯂꯥꯝꯕ ꯃꯥꯜꯂꯤ, ꯃꯥ ꯀꯞꯂꯛꯏ꯫ ꯑꯉꯥꯡꯗꯨ ꯀꯞꯄꯗꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯑꯉꯥꯡꯗꯨ ꯄꯣꯗꯨꯅ ꯑꯗꯨꯝ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯃꯥꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯁꯤꯟꯗꯨꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯃꯕꯨꯛ ꯂꯥꯝꯂꯦ, ꯑꯃꯨꯛꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯑꯁꯨꯝꯅ ꯃꯀꯨꯕꯣꯛꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯦꯝꯆꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯀꯨꯕꯣꯛ ꯃꯅꯤꯊꯣꯏ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃꯁꯨ ꯃꯦꯝꯆꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯉꯩ ꯃꯅꯤꯊꯣꯏꯁꯦ ꯃꯈꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯉꯁꯤꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯇꯥꯕꯅꯤꯅ ꯃꯍꯥꯛꯅ ꯃꯪꯒꯣꯜꯂꯣꯝꯗꯩ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝ ꯌꯦꯅꯈꯥꯔꯣꯝꯗ ꯏꯪꯅ ꯇꯞꯅ ꯆꯠꯇꯨꯅ ꯉꯁꯤꯗꯤ ꯆꯥꯛꯁꯪꯂꯣꯝꯗ ꯗꯨꯡꯗꯥꯡ ꯇꯧꯔꯤꯕꯁꯤ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯅ ꯇꯦꯛꯁꯤ ꯃꯆꯥ ꯑꯃꯗ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯥꯗꯣꯛꯆꯕꯖꯥꯠꯅꯤ꯫ ꯃꯅꯤꯊꯣꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯃꯥꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯤꯕꯅꯤ꯫ ꯃꯦꯝꯆꯥ ꯑꯉꯥꯡ ꯑꯗꯨ ꯄꯣꯅ ꯆꯥꯛ ꯊꯣꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯩꯉꯥꯟ ꯃꯆꯥ ꯑꯃ ꯉꯥꯜꯂꯒ ꯂꯩꯔꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯂꯩꯔꯤꯕꯁꯦ ꯃꯦꯝꯆꯥꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯛꯆꯕꯗꯒꯤ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯄꯤꯛꯂꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯤ꯫ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯅꯤꯊꯣꯏ ꯑꯁꯦ ꯃꯍꯥꯛꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯟꯗꯨ ꯐꯪꯕꯗꯒꯤ ꯐꯠꯂꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯃꯤꯠꯇ ꯍꯦꯛ ꯐꯨꯖꯤꯟꯕꯒ ꯃꯃꯤꯠ ꯑꯁꯦ ꯏꯔꯪ ꯂꯪꯕꯗꯧꯅ ꯃꯦꯝꯆꯥꯅ ꯎꯕꯗꯒꯤ ꯃꯦꯝꯆꯥꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯈꯪꯗꯨꯅ ꯍꯣꯏꯃꯥ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯛꯀ ꯀꯔꯤꯃꯠꯇ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯃꯦꯝꯆꯥꯁꯦ ꯀꯥꯗ ꯃꯆꯥ ꯑꯗꯨ ꯐꯝꯗꯨꯅ ꯍꯦꯛꯇ ꯁꯥꯎꯗꯨꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏ ꯂꯥꯛꯏ꯫ ꯂꯨꯈꯣꯏꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯒꯤ ꯀꯩꯗꯧꯔꯦ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯆꯥꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ, ꯑꯩ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯏꯄꯥꯝ ꯆꯠꯂꯅꯤ꯫ ꯂꯨꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ, ꯀꯩꯗꯧꯔꯦ, ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅꯦ? ꯃꯦꯝꯆꯥꯅ ꯈꯨꯝꯃꯤ, ꯍꯥꯏꯗꯦ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯑꯩ ꯂꯩꯕ ꯇꯜꯂꯦ, ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯑꯩ ꯂꯩꯕ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏ ꯑꯗꯨꯝ ꯈꯪꯂꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯔꯤꯕꯁꯦ ꯃꯀꯨꯕꯣꯛꯅ ꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ, ꯂꯥꯏꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯗ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯨꯈꯣꯏꯅ ꯈꯪꯉꯤ꯫ ꯂꯨꯈꯣꯏꯗꯤ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯍꯥꯏꯅꯣꯕ, ꯄꯥꯕꯨꯡꯅ ꯇꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ, ꯁꯦ ꯀꯩꯗꯧꯔꯦ, ꯃꯔꯝꯗꯨ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯦꯝꯆꯥꯅ ꯍꯥꯏ, ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯕꯗꯣ ꯑꯗꯨꯝ ꯊꯣꯔꯛꯄ, ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯟꯖꯥ ꯆꯥꯗꯅ ꯍꯦꯛꯇ ꯈꯪꯕꯦ ꯈꯪꯍꯟꯕ, ꯑꯩ ꯅꯣꯡꯃꯗꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯍꯥꯏ꯫ ꯃꯦꯝꯆꯥꯅꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ, ꯅꯪ ꯑꯃꯨꯛꯇ ꯄꯥꯕꯨꯡꯗ ꯋꯥꯔꯤ ꯁꯥꯎ, ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯅꯨ ꯍꯥꯏꯌꯨ, ꯃꯤꯅ ꯋꯥꯔꯤ ꯖꯥꯠ ꯁꯥꯔꯛꯄꯅꯦ, ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯂꯨꯈꯣꯏꯅ ꯐꯔꯦ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ, ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯅꯤꯊꯣꯏ ꯏꯃꯨꯡ ꯆꯠꯂꯛꯏ꯫ ꯏꯃꯨꯡ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏꯅ ꯃꯄꯥꯕꯨꯡꯗ ꯋꯥꯔꯤ ꯁꯥꯔꯦ꯫ ꯕꯥꯖꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ,
ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯤ ꯑꯀꯤ ꯑꯈꯪ ꯄꯣꯛꯀꯗꯕ ꯄꯥꯈꯠꯄ ꯍꯦꯟꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯊꯕꯛꯁꯤꯡꯗꯤ ꯄꯥꯖꯤ ꯃꯁꯤ ꯇꯧꯔꯔꯣꯏꯁꯤꯗ ꯃꯁꯤ ꯇꯣꯛꯄꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯕꯨꯡ ꯃꯅꯤꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯏ꯫ ꯃꯄꯥꯅꯁꯨ ꯐꯖꯅ ꯍꯥꯏꯔꯦ, ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯇꯥꯡ ꯃꯇꯝ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯂꯣꯏꯁꯤꯟꯒꯦ꯫ ꯃꯑꯣꯡ ꯇꯥꯅ ꯐꯖꯅ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯋꯥꯕ ꯂꯥꯛꯀꯅꯤ꯫ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅꯁꯨ ꯊꯥꯖꯕ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯁꯦ ꯊꯕꯛ ꯃꯐꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯂꯩꯊꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯃꯐꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯈꯤꯕꯗꯒꯤ ꯑꯁꯣꯝꯗ ꯃꯦꯝꯆꯥꯗꯤ ꯆꯥꯛ ꯉꯟꯅ ꯉꯟꯅ ꯊꯣꯡꯂꯒ ꯃꯆꯥꯗꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯑꯇꯩ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯥꯡꯊꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯂꯩꯊꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯋꯥꯈꯜ ꯑꯁꯤ ꯐꯠꯇꯕ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯑꯇꯩ ꯃꯇꯝꯗꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯁꯨ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯝ ꯐꯝꯃꯤꯟꯅꯩ, ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯑꯗꯨꯝ ꯁꯥꯔꯛꯄ ꯍꯥꯏꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯃ ꯃꯦꯝꯆꯥ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯅꯤ ꯃꯦꯝꯆꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯔꯤꯕ꯫ ꯃꯅꯤꯊꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯐꯖꯅ ꯃꯥꯒꯤ ꯁꯥꯟꯅꯔꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯉꯝꯗꯕ ꯃꯃꯧ ꯅꯨꯄꯤꯅꯤ꯫ ꯃꯅꯤꯊꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯈꯔ ꯉꯟꯅ ꯑꯇꯣꯞꯄꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯒꯤ ꯌꯨꯝꯗ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ, ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯄꯣꯠꯆꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯗꯕ, ꯋꯥꯈꯜ ꯊꯦꯜꯂꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯃꯥꯅ ꯌꯥꯔꯨꯕ ꯊꯥꯖꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯡꯍꯜꯂꯝꯃꯤ, ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ, ꯆꯥꯏꯈꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯩ ꯊꯥꯗꯨꯅ ꯐꯨꯝꯈꯤꯔꯝꯃꯤ꯫ ꯃꯀꯨꯕꯣꯛ ꯑꯁꯤ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯇꯣꯞꯄꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯋꯥꯕꯗꯒꯤ ꯃꯀꯨꯕꯣꯛ ꯑꯁꯤꯁꯨ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈ꯭ꯔꯦ, ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯃꯧ ꯅꯨꯄꯤ ꯃꯦꯝꯆꯥ ꯑꯁꯤ ꯃꯆꯥꯗꯨ ꯀꯣꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯥꯎꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯁꯥꯟꯅꯧ ꯌꯦꯡꯒꯦ, ꯂꯥꯏ ꯁꯥꯟꯅꯕ, ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯔꯔꯦ꯫ ꯃꯅꯤꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒꯦ, ꯈꯔ ꯉꯟꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯝꯁꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯇꯧꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯜꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯅꯤꯊꯣꯏꯅ ꯑꯩꯕꯨ ꯀꯗꯥꯏ ꯊꯝꯈꯤꯕꯅꯣꯅꯦ, ꯑꯁꯤꯗ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯤꯔꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯔꯝꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯗꯨ ꯊꯤꯕ ꯐꯒꯠꯂꯛꯇ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯁꯣꯝꯗ ꯆꯥꯛ ꯅꯨꯡꯉꯥꯏꯅ ꯊꯣꯡꯂꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥ ꯇꯣꯛꯂꯒ ꯉꯟꯅ ꯃꯍꯥꯛꯇꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯅꯤꯊꯣꯏꯗꯤ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤ, ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯪꯒꯠꯂꯛꯇꯕꯗꯒꯤ ꯃꯅꯤꯊꯣꯏꯁꯦ ꯃꯊꯥ ꯁꯥꯊꯤꯅ ꯁꯥꯕꯅꯤ꯫ ꯂꯥꯏꯁꯨ ꯂꯣꯏꯁꯤꯜꯍꯧꯗꯦ, ꯄꯣꯠꯆꯩꯁꯤꯡꯗꯨꯅ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯀꯝꯗꯧꯒꯗꯣꯔꯤꯕ? ꯑꯁꯣꯝꯗꯗꯤ ꯂꯥ ꯇꯪꯈꯅꯥ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯄꯨꯟꯅ ꯁꯦꯝꯂꯝꯕꯒꯤ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯃꯅꯤꯊꯣꯏ ꯇꯃ ꯆꯠꯂꯛꯏ, ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧ ꯏꯕꯦꯝꯃ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯅ ꯀꯧꯏ꯫ ꯃꯃꯧ ꯅꯨꯄꯤꯁꯤ ꯇꯥꯔꯤꯕꯅꯤ, ꯈꯨꯝꯃꯛꯇꯦ꯫ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯒꯤ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕꯗꯒꯤ ꯈꯖꯤꯛꯇꯪ ꯃꯥꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯁꯤ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯈꯔ ꯑꯃꯨꯛ ꯅꯛꯁꯤꯜꯂꯒ ꯏꯃꯧ ꯏꯕꯦꯝꯃ, ꯑꯩꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ, ꯅꯪꯕꯨ ꯎꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯊꯥꯡ ꯑꯗꯨꯒ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯎꯕꯗꯒꯤ ꯃꯥꯁꯦ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯥ ꯑꯗꯨ ꯀꯣꯜꯂꯒ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯃꯈꯩ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯌꯨꯝꯂꯣꯝꯗ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯐꯥꯏ꯫
बाजीना अइबु हातकदोरे बाजीनेबु थांग पारगा तालई हादुना माना पाव असे तमलम्मी थांगनबि युंगि मिसिंगना कैसुम तोरे हादुना माबु थेमथरे मी अमनि चलई मनिथोयगी सुमांगदि लेबरे मनिथोयजु हाइबगा तोबगा थांग छोरी एदु पाइदुना मंगोंदे हेक थोलकपने ngasai tamliba wasiga manithona thodaga leiba mong asigadi mapa cha chanakre masidagi yumthang naba yumgi miyosingna manithoibu khara warauba amadi makoi gi supen daba kaya ama ngang ba honare manithoina harami nakhoina khalibu wakhaladu lalene aidi chumna khak pochai ma hangi haduna imong nupi da hangmani nakhoina haribu wadu lalene haduna manithoina hai adubu memcha se masin kan kallaga ai khange bajina haigadru wadu baji gi pochai mani mamgi damakta aibu thang pairaga ai kara chanaliba natra haduna mana onkhatuna wa hari mamogi wa adu taba matamda manithoi yamanu ngaramde imo ibema adumna aingonda maran sigano karigi minamba oidaba ngalibano nangumbi larik haidibu nupi amna duguma ngalakni habse aina thajaba ngamde adogu manganganu haduna hai memcha se machina che pankapta khablaga wa hari bajina tawriba bajina chaliba chada khudimu singado ai lona khangmujani adubu ai kanala chu haidokpanati bajina tawriba thabak singado kharadi helabani haduna akan nakanba chati bawa yamna hai makubuki mathakta lekai gi mishing yawn machilase kanna numidangi matam masida mana khungalei ngangkhalei manithoi thawai yama chaklami memchadi machadu pamlaga ayumna tumangamloi aigi nupasu leite haduna thangnabagi yumna tumlami manithoi se mayamgi wafam amadi mamung nupigi wasing aduna yamni karame hayang ayukta wari phajana sanarasi magi nupa lukhosi kausi aduga kari kamdaubano habado lepnarasi haduna tanarame manithoi matomta magi yumusiti lehore wakhan yamno ngayamde oh hojiki matamgi nahasinga sina toriba thabasi yengani makhoi gi phanaba makhoi gi nungainaba khalluba ise aranmada taraba oh aina tashenamak dharam kaidaba aina achuma chatpu orabadi nakhoi lemna mangloi ko haduna manithoi se mamitta mapi tana masi kapcharami asumna numidangi matam ase thangi numinaga oire magi heloising lae mana sanaba saroising adum laklibani adubu manithoi magi nungai kidaba kya aduna maram oraga chak phawa chadaba makhai mahakse numidang ado thawai yamna chana tumkhirami mathangi ayuki matam yaure lukhoi su paw si pibidigi lukhoi mayumni sauna lae lukhoi gi mache desu paw tabdigi masu lae memcha hoji phawa yumda changde thangnabi yuma mada ma lairibani lukhoi changkhre memcha makhoi ani tamak wari sanaba matamda memcha na tabad nungairoi ahenba wa kaya ama haiduna magi nupabu hena magi puningase olhan kirame masidigi lukhoi amukena chawbe henbani asumna sangoida lekai gi mi amani yauraga makhoi punna wari sanaba matamda lukhoina lekai gi mising haire masi aikhoi imungi wari ni babung ibani khaktamak imung wari saraga loire asida atop lekai sing mayamna budi nuksibibidigi lakpiribani adubu babung aiga wari ase adum losinajarage ibani sanajarage haduna haibadagi lekai gi mising ase thadokre aduga imungda mapabunga makhoi ani puna changminare imungdi hek changlapagini lukhoina magi nupi ki wa kaya adu thajabana maram waraga thonglo silli aduga mapabung ase shasan phubudawna lukhoina phuki mapabung ase sukchen chende ayo haib phawa wahi amata phawa haidabani mamitig mapidi lepa leitana tai imungna thona singba matamda lukhoi gi machi ase mapanda lei lukhoi gi machi nati ibungo nanga tordu kaino thong hangu haduna hai adubu thong sungang hangde phubagi chaina kannugi makholase taribani machi aduna mapanda kaplaga nang adumna tawgano napabung phuguna tawhaide nang tawhaide ne nang papuguni ne haduna hai adubu magi nupi gi chamnin chainu wa kaya aduna maram boraga lukhoin mapabung ase chasan phuguduna phuki ipa waraga lamchat naidaba ipa waraga mathong chadaba haduna pangphuda phubani mapabung ase mamittagi mapi lepa leitana tai pungkhai magi matam gi chang lawi asumna mapabung ase mani imung asida hekta phubasi ngaktingi matungda thong hangtole memchadi manga ase haigali manga ase paithelaga leiribani ngasai phuringai gi matamda lukhoi gi machen memchada amukta khamda u haiba phawba yakitabani thong hangdorale mapa ase yumjai maktada mahakse masa ase lengma ngamdana kullaga tarami machan pisan selaktuna mapabung konkhali
paji paji haduna kol ka kapi memchadi nokphet tawraga lei aduga lukhoidi chawning magi miyeng amada mapabung bu yengli manithoi mamitta mapi chotna choda mahakse lengma ngamboi ngamdaboi tapna phamtharai aduga manithoina thawai yamna chakpa henbadagi man hari adu dharma leitaba miyoibana khalloidaba wakhal shana khangidaba wakhalsing napabung ingonda maral siduna wa ngangliba nakhoi aigi ngasi mittagi tarba piese kaidongwaida lemna mangdi khandano aina thamoi sengna chatpa aina migi mangdnaba khanba asengba thamoi sengba amaiba muktu aramba tarbadi aina ngasi tarba pirang ase lukhoi imong nupi nakhoi lemdi kaidongwaida mangloi nakhoi chuna cha horolidana nacha poklidana nakhoi gi matamda nakhoi chu hayengwai soidnabagi khanglakani asumna awazana khanगदरमी मचेना लुखोइबु यामना ngangi adubu lukhoi magi nupi gi wan hena lokhibana machena haribu wa kaya se man maching thakide pendra machi asina babungbu sasan dona phuba nangdi aigi naw nate babung aigi yumna chachilaw aigi yumdo na chachilaw haduna machi aduna mapabung du purka chakhi mapabung ado thawai yamna chakhi yamna kapki pendra mahakna macha ojaba tarbasu macha amdi mamauda मान अरान मतरम दब तारबदी नकोई सोयदन फंग ओयु हादुना मान छाप थारमकी मकु बोदुना चखिब तुंदी मेमचा से यामना हराव बाहाबदु ओरमी अदुगा लुखोइसु यामना हरावरमी मीगी मचिन मेन मंगम नते लेकाइदगी मथंग मथंग असुम वरी सानखिबदगी मनिथोय असे ममौ नुपीद नतम मी एंगेलमी हाबिगी वरी फावबा वावालाव नखरबनी मसिदगी मागी अमाइबगी मिंचल असे अदुम मयेंग ताबा हौख्री मंगोंदा मीना नेकलम कया अदो करीमत नेखिदे होजिक्ति मागी मिंचलसे पुंगलोय लोयख्रे मागपु फत्तबगी फत्तब ngaktoina nganglaki खुदिमक लुखोइगी नुपी मेमचाना तौरिब ngakतनी मचा नुपीगी मनाक्ता लई हाबद मंगाई चा करीमत चाखिद्रे अमदी मागी युमद माना लाइ लोसिलहौदबा लोसिंगे खलक मतमदा पोजैसिंग लोइना मांगखिबा थुगाई बेंखाइबा कया अमा तोखिबदन मरम मोरगा युमदो सोइदनमकी हेन खुदोंग थिबा तारगनि हाबसे अमाइब मनिथोइना खंगबदगी माना कपचबनी मचाना मंगोन चैफम नाइना फुरबसु मागी थमोइददी मचा कौबनिना नुंगदी याम नुक्सिरमे मचाना माबा लान खलिबा खुदिमसिंगसे करम मतमदा कोकनि खना मतमदा मनिथोइ चाक चाद मखै अदम मंगलग कपलग लेरमी मचानो पीदना थेमी थेमना सुंगा याखिद्रे अदम कपलग ले असुमना चामन थंगमलक्त्रबदा मनिथोइ वाखलना अनाबो ले मतम कुइना पुंसिखिदे चही अदुमक्तदा था खरा पुंसिरमलगा मनिथोइ मचानुबिगी मयुमक्तदा मागे अरोइबि हाइब तानखि मियोइब हाबसे खुबा खुनम होजिक्ति खुबा खुनम ओनम नंगदे हाबदुनी खुबा खुचेप हाइनाबदुनी मपाबुंग लेखिदबा मतमदा फावबा मचानुपा लुखोयसे लाखिदे मतोमता पोक्चबा मचानुपा सिना मपा लेखिदबगी थरम अमते यावखिदबा अमदि थरम खुतिमसिंगसे मचेगी मेमना तोखि मतमदा मचेना लुखोइबु यामना वरौखि मचे असे मपाबुंग हेक लेखिदबा मतुंगदिगिदि मचे असिना लुखोइगी मनाक्ता फावबा लाखिद्रबनी मनिथोइना हेक लेखिदबा मतुंग इकुइ कुइदनानि लुखोइ खोइगी युमगी मनिंगलोमदा यामना साथिबिगी मोंग मतौ अदुम खरका हरलिबा मरुइना थांगी नुमितना खितमा हेली अदुबु मपान हाना तोरम थबकसिंग अदु खदि खदि खंगमनिना लुखोइना चाक चाबा मतम खुतिंगी चाक चादुम तरे तरे तादना मनिंगलोमदा अदुम लंगथोकलबसु हरावना त्यावना फजना तौबनते सीर फावबदा मरुन हेक युइ हाबदुनी माना तोरम्बा लाइ सानबगी थबकसिंगिसननी युमसे अवाबा नंगलिबा का हादना ममौ नुपीदना वायामना ngangi लुखोइसु मागी नुपीना हाइरबा वासिंगसिदा तुम इन इंदना अदुम वा ngangi मेमचा अनि सुबगी ओइना मसा लुमले मसा लुमबा मतमदा मागी नुपासे थबक सुबु चलहनखिद्रे जासु स्कुल कादरबनी युमसिमक्ति अवाबा इमुंगदि नतबनिना थबक सुदबसु मतम खरदि नुंगाइना दुम लेबि यारमे अदुबु मेमचाना थाचु लुक मतम सिदा साथी साथीबा थौदोकसिंग अदुम लेपले दन थोप होरे मेमचाना चाक थोंगदबसु मागी नुपा लुखोइना थोंग मतम अमदि मचा अदुगा पुन्ना मेमचागा लेमिनरिङै मतम मेमचागी मचानुपा हलसे नुमिदांग हेक यरपगा मंगोलुम हेक चेथोखि मेमचाना कदाइदनो थोइदुबो हादुना हेक्ता कोइतान तानै मंगोल हेक यौखिबगा अंगांगसे हेक्ता मांगखि कदोमदुना खंगदन हेक्ता लोटखिरमी मेमचाना तोसलाइतु कापतुना इबुंगो कदाइ लेबनो हादुना कोइथि
ngahaktang koithi thibdu memcha se awaba orami yana kharamdasu thok thoktuna ibungo haduna koithi thirami toslachna pipi kaptuna thirakka matamda changoi gi phalang marum amadagi macha se pakthaduna mama muni gelai toslachna kapsin matamda mama sin ubane masid mama sin khanggu pakat pase macha ji swai lawi changkhili macha singnu puri numidang dum lot kanu adumna tawkanu hadana macha se kinna muduna puri numidang saksang dak chak chari ngai matamdasu saksang manin thonglomda kudugudak makhon tarakpa phaglak da khotpa amadi mi wari sanabagi makhol singase khar hek tarak matamda tanja cha chadana ngang aduna dum hari pupulai haduna wa khar ngang ma hibagi adum tawi mapu hek pan khudingi mag mapana su amadi memchana su ngalammi numidang tumba matamda suni angang ase mamit ase longna pangduna mathak unda mani jingi mamana machagi matawdu uba matamda kibadagi ibungo mitushilo phajana tumu haduna ngangi matam asida angang asina lolase ngang ba harakpi pangang ngang biduni pupu kawi haduna hekta wahari matay manaw ani se macha aduna asumna mapugi wari yamna palakka matam asida makoise yamna chawning lami hainaramde asumna matam kaya nong ki asum hauki memcha nasidi angang unagadaba numit adu yaurare angang unaba haibstabu matam adudi amaibi laktuna angang unarame adubu laibak thibana angang unaba numit ase memcha yamna sukapki yamna suwaki aduga pokliba angang ase sina polaki aduga amuksu sina pokliba angang ase makhut namasu yaramde memcha dadi angang adugi masak mong singse uhonkiba nate adubu lukhoinadi urami asigam angang ase phatte soireni ka haina batagi adubu phajana mafam chana phumsi haduna amuksu phumki memcha angang adu laikidabada popaga angang adu si habigi pau tabada yamna kapki numitugi matung makhuigi yumasigi akoibadadi numidangi matamda sum tamnabisidi yamna toina hagulami matam kuina memcha angang yaukide machanupa ahandu khaktani hojik leiriba hababu adubu matam kharagi matungda ikui kuidana machanupa ase mathong manam khangdaba layong ama naba horakki doctor da puduna layengba yaba layengki adubu phaba ngamdre doctor na su pambai leitabada yumda pothan biro yumda seba to biro ngang asi hadun tharaki mama pa ani yam kapki angang ase nuksirka matamdani asumna khudong thiba thodo ase tagadoriba angang asi hanang marak ikui kuidana mangha yamna uba horai pupuna kore habase tattana haiba horaki amuksu angang asina tungkraba mana mangoi kariyo chura lon horaki pupuna thabak lo silamde yumgi akoibage thabak lo silamde pupuna koi warawe pupuna koi sawe pupuna yumgi akoibage awabasing mana lo singde tawbado lo sinde mamana thugai haduna choro loi kariyo wangang ba hore matamase lukhoidi tumkhibani memchari tai memcha su masana adumna choro loliba khutimaching chini matamda memcha thawai yamna chai amaksu makubo aduna shiramdai matam amadi mana warba matamda sap tharmkib kayado nisilai karino torisibo aigi pasida asumna awaba mathang nanglibsibo aina tawhaidaba thabak tawruba aina haidaba wa kaya ama hairubadugi aigi kubo aduna tharamba sabado churunglibra masiba oidebrane masana hattaba thabak tawrubanina masa matumna aranma kaya ama khanjaba habsidi hawna sani angang ado numidang tumma khudingi mapuna kore habase adum hai mapuna lailo sinamde pupuna ikhoigi phanaba honarabi adubu mamana thugaikre imana thugaikre habu wase adum mana tumma matamda choroloi kariyo lole asumna thamig changase angang pusiramlaga angang ase magi aroiba matamado laktuna mahak taibang thadoktuna chakki memcha angaubi urale lukhoisu matha sare macha aduna nuksiraka matamda laikidaba amadi angang amana pokpag sikiba matai manaw ani tarak leibada yamna waba habdu rami yumasina numidangi matam urapu kutingina tamnaba mathong manam khangdana pangkhiti kiba toilet changba phawba matum chang manganodabagi mi lephal laduna changnaribani matai manaw ani ase chak thonglasu
ꯃꯦꯝꯆꯥ ꯃꯇꯣꯝꯗ ꯊꯣꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯁꯪꯍꯜꯂꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏ ꯇꯧꯅꯕꯒꯤ ꯑꯀꯤꯕꯕꯨ ꯄꯣꯛꯀꯗ꯭ꯔꯥ ꯄꯣꯛꯄꯗ ꯉꯥꯏꯕ ꯑꯉꯥꯡ ꯁꯤꯈꯤꯕꯒꯤ ꯑꯀꯤꯕ ꯐꯥꯎꯒꯗ꯭ꯔꯥ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯥꯡ ꯂꯩꯈꯤꯗꯕꯒꯤ ꯑꯀꯤꯕ ꯐꯥꯎꯒꯗ꯭ꯔꯥ ꯑꯀꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯃꯗꯤ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤ ꯐꯥꯎꯕ ꯃꯦꯝꯆꯥ ꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯆꯪꯕ ꯀꯤꯅꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯂꯕꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯏꯄꯨ ꯃꯅꯤꯊꯣꯏ ꯊꯣꯛꯄꯅꯤꯀꯣ ꯏꯄꯨ ꯃꯅꯤꯊꯣꯏ ꯃꯈꯣꯏꯒꯤ ꯄꯣꯛꯄꯗ ꯉꯥꯏ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯍꯟꯗꯛ ꯑꯉꯥꯡ ꯑꯃꯁꯨ ꯁꯤꯈꯤꯕꯗꯣ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯗꯣꯝꯗ ꯆꯠꯇꯅ ꯍꯥꯏꯅꯔꯝꯃꯤ तसेंबगिसु मखोइगी युम मसिगे अकोइबसे याम साथिना तमनबा मथों मरम खंगदना पंकीदे किबा हाबदो फावे लुखोइसु की अदुगा मेमचासु पंकीदे की मखोइ अनि मखा ताना मचा तानबा होने लाइबक फबना कीना मखोइनसु अदुम लेरकपना अमाइबदा लाइ खुरुमलेबने हादना खुरुमनपा मतमदा अमुक तमनबसि खरदि फरे कोना मखोइ अनिसे अमुक ममित मचा उगदोरे हदक्ति लाइबक फबना अंगांग असे असोयंगाम जाउद्रे ताइबंग फाउररे मतम कुइना अंगांग असिगी नुक्सिबना मतै मनाव अनिसे हेन वखन नुंगाइरे युम असिगी अकोइबदा तमनबसिंग फननबने हादना मखोइना अमाइबसिंग कौदुना लाई खुरु मतैदि तौबदा तमनबदि फन्यामना फरे अदबु मतै मनाव अनि असिगी वखल नुंगाइबसे मतम कुइकिदे अंगांग अदुना सही अनिगी मया फजलक मतम चटप खरा फजन ngamlaba matam asida amuksu mathong maram khangdaba anaba ma makhoi gi machada phaurakki anaba sina maram oraga doctor da pudun yamna kana yengi layingi adubu mamangda machanapa ahalna tawki pathodu aduga chapmanana agang asiju kanba ngamloi dore asumna ahumlak subki agang asiju amuka taibang thadokki masida matay manaw ani se ngaure amai bising yengdun yumpham ase laifam tinpham khalli habadagi makhoi se lam hongle mafam asi yonduna atop mafam amada makhoi ni yum sai atop mafam amada su amu makhoi na ingna chingna leiba matam da su amu khana mari subagi angang ase pui mari subagi angang ase polok matam da su kari kamdori habi matam da angang ase su amuka sahi ani khare halaka matam da masada su anaba kaya amal lakba haurare handaki anaba sidi यामना कनबा अनाबा हाबदुदी ओइद्रे अनाबा सिना खरा होरको मतमददी लुखोइना कपलगा मागी नुपीद वारी खुदि मसिक चलोइना तमे अखोइना डॉक्टर दा फना पुरबसु अमाइबा कौदुन लायंगनबसु इचाची कनबा ngमोइदोरे खंगी आइगी पाबुंग दा लंजरबा पाबदुगी महिना पाबुंगना थारम साबदुना ngasi एकोइ चुरुंगबनी आई खंगले पाबुंगना थारम साबदो एकोइदा चुरुंगले हादुना लुखोइना कपलगा वा हारि मेमचासु मागी नुपाना कपलगा वा हाइबा मतमदा मेमचाना मपाबुंगदा माना ngang तहोइद्रबा थबकसिंग अमदि माना चतकिबा छाज खुदमसिंग अदो लुखोइदा तम्मी माना पुक्सेन थेलुबदगी खुदिमसिंग सि तौखिबनी होजिक्ति इखोइगी मित्ता इचा उबो फंगदे इचासिंग असे नुक्सिरबा खुदिंगी असुमना मपु माना लौसिनबिरे केदौगदगे खुदिमसिंग असे आइना सोइबने हादुना मागी नुपादा कोलगा कपखि पाम्बाई लेइत्रबदा मतै मनाव अनि असे मचेग मखोंग तुररे मचेग मनाक लालरे चे एखोइ लाले पाबुंग द लंजर पाबदुगी महै न ngसिदि एखोइगी मित्ता इचा उब ngamdre हदकी इचा सिजु अनाबा होरकले चे हदकी इचा सि कन्नबा पाबुंग मफम नमुक्त खुरुम जसे पाबुंग मफम नमुक्त खुरुम जसे हादुना हारे मचेसु मौपा कौगने नुक्सिरि अनि थोइगा लुना तिनरम अमाइबा मलै हजना हिबा अमाइबने अमाइबसे मचेनदि खंगी मचेना चतुना हाजिरुरे अदुगा मखोइगी हाना लेरंबि युम योंथोख्रबि इंखोल असिदा लाक्तुना लाई खुरुमि मनि थोइगी थवाई कौइ अमाइबसिगी महैना मागी मतिक मयाइना कौरिबनि मचानुपा लुखोइ अमदि ममौ नुपि मेमचाना मनि थोइबु खुरुमजदुना कपचदुना हाजरमि एखोइगी चारोन सुरुन पुतारे हंदकी इचासि मतंगदि पुंसि कनबियु एखोइ पाबुंग नंगी नफमदि यामा लानख्रे हादुना लुखोइना खुरुमजरमि मेमचानसु मकुबकी मफमदा माना हायैदबा वा कया अमा हाइखिबा माना चलैदबा थबक कया अमा चतखिबा कया दो अमुक्ता ngakpiyu एखोइगी पुंसि कनबियु इचासिगी पुंसि कनबियु हादना खुरुमजदुना हाइजरमि मतौ असुम तौना नुमित अदुदा खुरुमजखिबा हाइजखिबा कया अदुना मरम ओरगा मनिथोइगी थवाइना पेलब्रा अंगांग ओदिगी मसादा मरांग लालकपा मसादा खंगुदना अनाबा कया अम लरमबदो डॉक्टर सु पुरे अदुगा होजिकी अमाइबसिना सु मतेंग पानगा येंगा मतमदा
ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯐꯕ ꯉꯝꯈꯤ꯫ ꯐꯠꯇꯕ ꯊꯕꯛ ꯆꯠꯂꯨꯕ, ꯑꯍꯜꯗ ꯍꯩꯍꯩꯗꯕ ꯋꯥ ꯍꯥꯏꯔꯨꯕ, ꯐꯠꯇꯕ ꯄꯥꯞ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯊꯥꯔꯝꯕ ꯁꯥꯞ ꯑꯁꯤ ꯆꯨꯗꯕꯒꯤ ꯃꯆꯥꯛ ꯂꯩꯇꯦ꯫ ꯃꯁꯤꯃꯛꯅꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥ 3 ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯤꯕ꯫ ꯑꯇꯣꯝꯕ ꯃꯆꯥ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯐꯖꯅ ꯈꯨꯔꯨꯝꯖꯈꯤꯕ ꯍꯥꯏꯖꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯍꯩꯅꯔꯥ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯃꯄꯨꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯋꯥ ꯂꯧꯗꯨꯅ ꯃꯥꯅ ꯃꯤꯔꯥꯏꯔꯨꯕ ꯀꯌꯥ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯗ ꯐꯖꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩꯒꯤ ꯏꯄꯥꯅ ꯄꯥꯝꯖꯔꯝꯕ ꯊꯕꯛ ꯑꯁꯤ ꯃꯆꯥ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯖꯒꯦ, ꯑꯩꯕꯨꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯐꯖꯅ ꯈꯨꯔꯨꯝꯖꯗꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯅ ꯈꯪꯅꯅꯕ ꯃꯄꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯁꯣꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯐꯖꯔꯕ ꯃꯨꯔꯇꯤ ꯑꯃ ꯃꯈꯣꯏꯅ ꯁꯥꯔꯒ ꯊꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯃꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯄꯥꯡꯊꯣꯛꯄ, ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯦ ꯃꯈꯣꯏꯅ ꯃꯄꯥꯕꯨꯡ ꯃꯅꯤꯊꯣꯏꯗ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯂꯥꯟꯖꯔꯨꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯉꯥꯛꯄꯤꯅꯕ ꯈꯨꯔꯨꯝꯖꯕ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥ ꯃꯈꯣꯏ 3 ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯈꯤ꯫ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯍꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯁꯥꯖꯠ ꯆꯠꯍꯩꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯞ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯐꯗꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫